Manipur Story Babs ki Beer Singamadi subscriber singbo ahan maktada channel asigi maikai dagi nolok pu uchari. Ngasi so mayam na thoidok hindong na pambiriba pabung BK Panji mayum gi khujek dagi ana wari ima muk puduna lakchari. Mayam gi damak mathang manong naina sandok na bagi damak miyam na kushin na ba haiduna puduna lakchare. Phono gi sagol marum. Zakreda, matu sina sit naladana. Matunga sidana arangba kariba. Lang liba kulang. Angak pasagol ni dana sidia. Uru bamipung kudingmak sagol asida mita daba yaograbani. Maharani sho adu mangai. Sagol do hekta pamjabana hainingai leitana pamkri. Manai singna luk hanabagi lengshin naba haina Hangat charabasu Maharani Majaibi madi chak ising chagani kaukre. Chak ising sare. Maharani na phonogi mama mapaga phaminaduna wari watai tauram. Sagola si marumna kadai dagi phangba kanana konba karamna olakba. Wari kaya khangningba mathang hangnare. Maharani na phonobo Maharani gi manakta changlaknaba khanghalle. Phono Maharani gi nakanda pham. Phono wari sasi. Aina khangning liba singsi amata khaktaran liyo. Kari takpigedaba Maharani. Phono nangi sagol marumsi kadaidagi purakpano. Aigi itona mana pibirakpane. Nangi natona dugi mayumna kadaida mamingna kari kawiya. Ima Maharani madumadi haidokpa yadre. Karigino Nangi natona dugi maming leipam hayo yadribadi. Nangse oidaba ngangdi haibasu hana tar. Adubu nangi itona haidokpa yadi haibadu nang nongmudi soidana haidokpagi matam lakini. Aina aigi itola duda itona haidokono haibase kanamatada suai haidokoi haiki. Adunani. Nangna haido yararoi. Pare madu haidoktrabasu. Nangi sagolasi Ningthau konungda thamlasi. Nangsu konungda lairurasi. Nangi sagai natai loina awat palai haloi. Madam kharagini. Nangsu nangi sagolsu kaina haloi. Yarida na ha. Yaida. Natranya. Phono ngaihak tuminnale. Kari sukumdi. Ningthau na tarok iba mayamadu khalluraga nahan makai yaroi haina laina pokum lambado ngasidi Phono irai laina yade haiba khum mangam. Matam khara laibi badiyanida. Iyai kaino. Aikhoina nangi yumda laktuna sagol asi yenglaribase. Ani ahum lakti suri. Hausi ma nateda. Nangna lakningba namit amada hekta lakba yai. Nangna lakadaba namituda hairo. Namituda Nangi matung innaba ngakbi senbinaba mi tharakani. Masakne mataune ngangthorakpa wahai watane. Inkhalakpagi tanaurabi maithong mityeng sumhatpagi matau. Lairikna thallabi lainamna satlabi satkairakpada ngairibi lairang gulab kumbi raskaniagi maithong. Apamba mihauba Kalakpagi wakal macet amata yaudraba Phono oibagi taw. Atopa pakhang pharakpa kanagumba ma oiramlabadi Majaibi madu hek pubada pang tharagadaba. Maduda natte Phono giside inak-nakna manakta kethanok tharadana mamit aduna nungsina yenglaga hairakpa adudani. Chamjakhraba inkhalakpagi mathot karakpagi wakhanda khangaude. Phonogi thamoi marol thokpa ngamkhidre. Phono phana kuina marol thoktraba amagum nonthaduna ungduna leirami. Matawduda majai bema aduna amukkaso. Nahan mukti asumna tongdabadaine. Ngasigidi wangangdaba namit thoklaba sala. Kari khalino
ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯂꯛꯎꯅꯦ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯕꯣ ꯌꯦꯡꯗꯤ ꯌꯦꯡꯂꯛꯏꯗꯅ ꯑꯩꯁꯤꯕꯨ ꯃꯁꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯎꯈ꯭ꯔꯦ ꯊꯣꯠꯅ ꯃꯦꯡꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯐꯣꯅꯣꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯏꯊꯛ ꯏꯄꯣꯝꯅ ꯌꯩꯕꯒꯨꯝ ꯑꯅꯤꯛꯄ ꯐꯥꯎꯔꯛꯈꯤ ꯃꯖꯥꯏꯕꯤ ꯑꯃꯅ ꯑꯃꯨꯛꯇ ꯌꯦꯡꯂꯛꯎꯅꯦ ꯍꯥꯏꯕꯗꯨꯅꯔ ꯀꯔꯤꯅꯣ ꯐꯣꯅꯣ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯐꯣꯅꯣ ꯑꯗꯨ ꯔꯥꯖꯀꯟꯌꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯥꯖꯀꯟꯌꯥꯁꯨ ꯐꯣꯅꯣꯕꯨ ꯉꯥꯎꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯅꯨꯡꯁꯤꯕ ꯁꯛꯂꯣꯟꯒꯤ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯎꯠꯊꯣꯛꯇꯨꯅ ꯀꯦꯊ ꯅꯧꯊꯥꯅ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯗꯨꯅ ꯐꯣꯅꯣꯗ ꯌꯦꯡꯖꯩ ꯃꯁꯥꯒꯤ ꯅꯤꯡꯊꯤꯖꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯐꯖꯗꯨꯅ ꯂꯩꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯔꯥꯖꯀꯟꯌꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯩꯁꯤꯡꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯨꯝꯍꯠꯍꯟꯕ ꯁꯛꯂꯣꯟꯗ ꯁꯥꯌꯣꯜꯂꯛꯄ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯈꯜ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯒꯤ ꯊꯧꯅꯥ ꯁꯍꯤꯡ ꯆꯥꯕꯒꯤ ꯂꯤꯆꯠ ꯊꯣꯠꯅ ꯅꯧꯕꯤ ꯁꯣꯔꯥꯔꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯝꯇꯦ ꯇꯦꯊꯈꯤꯕꯒꯨꯝ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯌꯦꯡꯂꯛꯄꯗ ꯑꯃꯤꯠꯇꯅ ꯊꯜꯂꯕ ꯏꯆꯦꯟ ꯑꯃꯅ ꯐꯣꯅꯣꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯗ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯎꯔꯒ ꯄꯨꯛꯅꯤꯡ ꯃꯥꯅ ꯅꯨꯡꯉꯣꯟꯗ꯭ꯔꯕꯗꯤ ꯑꯉꯥꯎꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅꯔꯤꯕꯅꯤ ꯍꯩꯔꯥꯡ ꯃꯦꯠꯄꯒꯤ ꯍꯩ ꯆꯥꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯎꯔꯒ ꯇꯤꯟ ꯆꯨꯝꯗ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯅꯔꯤꯕꯅꯤ ꯐꯣꯅꯣꯁꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯋꯥꯏ ꯋꯥꯏ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯐꯕ ꯂꯩꯍꯥꯎꯗ ꯆꯥꯎꯔꯛꯄꯤ ꯔꯥꯖꯀꯟꯌꯥꯒꯤ ꯀꯂꯛꯅꯐꯝ ꯑꯣꯏꯔꯕꯤ ꯃꯥꯏꯊꯣꯡ ꯃꯤꯠꯌꯦꯡ ꯁꯛꯐꯝꯗ ꯐꯣꯅꯣ ꯃꯆꯤꯟ ꯄꯪꯂꯕ ꯇꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩ ꯂꯥꯛꯀꯦ ꯅꯣꯡꯃ ꯀꯩꯗꯧꯉꯩꯅꯣ ꯍꯥꯏꯅ ꯍꯪꯂꯔꯣꯏ ꯂꯥꯛꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯂꯥꯛꯍꯟꯅꯤꯡꯕ ꯑꯩꯒꯤ ꯃꯈꯥ ꯄꯣꯟꯗꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯛꯀꯦ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯌꯥꯔꯦꯀꯣ ꯅꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯨꯝꯕ ꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯍꯧꯔꯁꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯁꯤ ꯅꯪꯒꯤ ꯁꯒꯣꯜꯒ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯅꯍꯥꯛꯀ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯏꯔꯅꯤ ꯑꯁꯨꯝꯅ ꯐꯣꯅꯣꯒ ꯔꯥꯖꯀꯟꯌꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯐꯣꯅꯣꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯇꯧꯗꯨꯅ ꯂꯩ ꯄꯨꯛꯅꯤꯡꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯦꯡꯅꯕ ꯇꯧꯔꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯟꯌꯥ ꯑꯁꯤ ꯐꯣꯅꯣꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯀꯌꯥ ꯏꯄꯥꯝ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯇꯧ ꯇꯧꯗ꯭ꯔꯦ ꯉꯔꯥꯡ ꯐꯣꯅꯣꯒ ꯋꯥꯔꯤ ꯏꯪꯅ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯅꯣꯒꯤ ꯋꯥꯍꯩꯗ ꯑꯊꯤꯕ ꯌꯥꯎꯔꯛꯂꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯎꯕ ꯋꯥꯔꯧꯕ ꯌꯥꯎꯔꯛꯂꯕꯖꯥꯠꯂ ꯃꯍꯥꯔꯥꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯀꯨꯏꯅ ꯂꯩꯁꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯔꯕꯅꯤ ꯑꯗꯨꯒꯗꯤ ngasi satlasi hairaklibase amukta hangmodana nangbo mama maharani sho machanupigi manakta laktuna pungningi marol hanglare Bima kaidauria nangna konungda hathu wathu muk hansi hairibadi Ima mathangda amuk laklasi handakidi chalase Paosi mapani thogi manakta lakladuna amuk tamlare Kari su khumlakteda masa ngamdaba oirambasu yayi Phare adudi maharani aikoi su ngasimak lengnaba tawrasi
ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯖꯥꯏꯕꯦꯝꯃꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯐꯣꯅꯣꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯔꯥꯖꯀꯩꯅ꯭ꯌꯥꯗ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯅꯪꯒꯤ ꯍꯩꯅꯕꯤ ꯉꯥꯡꯁꯛꯇꯅ ꯇꯧꯔꯒ ꯊꯕꯠ ꯊꯕꯠ ꯀꯛꯄꯤꯗꯨ ꯇꯧꯔꯨꯔꯤꯕꯔꯣ ꯅꯠꯇꯦ ꯁꯒꯣꯜ ꯌꯦꯡꯕ ꯂꯥꯛꯀꯅꯨꯒ ꯍꯥꯏꯔꯨꯔꯕ꯭ꯔꯥ ꯏꯕꯥ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯁꯒꯣꯜ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯅꯣꯡꯃ ꯂꯥꯛꯎ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯗꯅꯦ ꯏꯃꯥ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ꯭ꯌꯥ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯃꯥ ꯁꯒꯣꯜꯗꯪꯗꯤ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕꯇꯅꯤ ꯏꯃꯥ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯇꯩꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ ꯑꯗꯨꯒ ꯁꯒꯣꯜꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯏꯃꯥ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯥꯎ ꯇꯥꯅꯕ ꯍꯧꯔꯦ ꯐꯣꯅꯣ ꯃꯥꯒꯤ ꯁꯒꯣꯜꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯗꯧꯔꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯣꯅꯣꯅ ꯂꯥꯛꯂꯒ ꯂꯩꯅꯕ ꯀꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯃꯅꯤꯡ ꯆꯪꯕꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯇꯣꯉꯥꯟꯅ ꯏꯅꯧ ꯅꯧꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈ꯭ꯔꯦ ꯐꯣꯅꯣ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯅꯣꯒꯤ ꯈꯨꯡꯒꯪꯗꯁꯨ ꯂꯣꯏꯅ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯣꯟ ꯀꯣꯟꯗꯨꯝ ꯑꯗꯨꯁꯨ ꯐꯣꯅꯣ ꯁꯣꯏꯗꯅ ꯁꯒꯣꯜ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯈꯃꯟ ꯆꯥꯎꯕ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯃꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯐꯣꯅꯣꯗꯅ ꯅꯨꯡꯁꯤꯖꯕꯅꯤ ꯊꯥꯖꯔꯨꯕꯅꯤ ꯀꯣꯟꯗꯨꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯊꯧꯗꯥꯕ ꯃꯤꯉꯣꯟꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯥꯏꯖꯟꯕ ꯃꯔꯩ ꯃꯔꯥ ꯍꯩꯕ ꯃꯤꯁꯛꯅꯤ ꯂꯥꯡꯐꯩ ꯆꯠꯂꯕꯁꯨ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯂꯩꯊꯣꯛꯄꯅ ꯑꯌꯥꯝꯕꯅꯤ ꯁꯦꯜ ꯐꯪꯂꯛꯄꯗꯅ ꯃꯥꯅ ꯍꯦꯟꯅ ꯐꯪꯅꯤꯡꯕ ꯃꯤꯇꯥ ꯑꯃꯅꯤ ꯐꯣꯅꯣꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯤ ꯋꯥꯈꯜꯅ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ ꯐꯣꯅꯣꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯂꯥꯞꯅ ꯄꯨꯈ꯭ꯔꯒꯦ ꯈꯜꯂꯛꯂꯝꯃꯤ ꯐꯣꯅꯣꯗꯤ ꯃꯥꯅ ꯍꯥꯏꯔꯤꯉꯩ ꯌꯥꯕꯅꯤ ꯊꯥꯖꯕꯁꯨ ꯍꯦꯛꯇ ꯊꯥꯖꯕꯅꯤ ꯎꯄꯥꯏ ꯑꯃ ꯌꯦꯡꯂꯒ ꯐꯣꯅꯣꯕꯨ ꯑꯣꯏꯗ ꯄꯥꯗ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯅ ꯐꯣꯅꯣꯗ ꯊꯧꯖꯥꯜꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯁꯨ ꯐꯪꯂꯅꯤ ꯃꯁꯤꯅꯤ ꯈꯜꯂꯤꯕ ꯃꯍꯧꯁꯥꯒꯨꯝ ꯐꯣꯅꯣ ꯃꯅꯤꯡ ꯇꯝꯅ ꯂꯩꯀꯥꯏꯗ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯦꯕ ꯃꯧꯕ ꯊꯕꯛ ꯆꯠꯄꯒꯤ ꯄꯣꯊꯥꯕꯒꯤ ꯁꯒꯣꯜꯒ ꯆꯤꯡꯌꯥꯗ ꯆꯠꯄꯒꯤ ꯃꯅꯥꯏꯁꯤꯡꯅ ꯈꯨꯔꯛ ꯈꯥꯡꯗꯅ ꯅꯣꯡꯃꯒꯤ ꯅꯤꯌꯝ ꯀꯥꯏꯗꯅ ꯇꯧꯔꯕꯅꯤꯅ ꯃꯥꯒꯤ ꯃꯇꯣꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯅꯕꯒꯤ ꯃꯇꯝ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯣꯟ ꯑꯗꯨꯅ ꯅꯣꯡꯃ ꯂꯥꯛꯂꯒ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯑꯋꯥꯡꯒꯤ ꯃꯇꯣꯟ ꯑꯗꯨꯅ ꯐꯣꯅꯣꯕꯨ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯐꯣꯅꯣꯗ ꯇꯝꯃꯤ ꯃꯥꯒꯤ ꯃꯇꯣꯟ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯅꯣ ꯍꯔꯥꯎꯅ ꯃꯇꯣꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯝꯃꯤ ꯏꯇꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯇꯣꯟꯒꯤ ꯃꯅꯤꯡꯗ ꯅꯥꯄꯤ ꯑꯃꯨꯛ ꯁꯣꯡꯂꯕ꯭ꯔꯥ ꯏꯇꯣꯟ ꯊꯕꯛ ꯁꯨꯅꯕꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯏꯇꯣꯟ ꯑꯩꯅ ꯁꯨꯍꯟꯒꯦ ꯑꯗꯨꯕꯨꯗꯤ ꯇꯧꯒꯗꯕ ꯑꯇꯩ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧ ꯃꯅꯥꯏꯗ ꯍꯥꯏꯔꯒ ꯂꯣꯏꯅ ꯇꯧꯍꯟꯒꯦ ꯏꯇꯣꯟ ꯏꯇꯣꯟꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯇꯣꯟꯅ ꯄꯤꯔꯛꯄꯅꯤ ꯁꯒꯣꯜ ꯃꯔꯨꯝꯗꯨꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯏꯇꯣꯟ ꯅꯤꯡꯊꯧꯅꯁꯨ ꯑꯪꯍꯪꯗ ꯍꯪꯉꯤꯅꯦ ꯏꯇꯣꯟ ꯑꯩꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕ ꯏꯇꯣꯟ ꯏꯇꯣꯟꯅꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯐꯣꯅꯣꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯀꯣꯟꯗꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯒ ꯂꯣꯏꯅ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯍꯦꯟ ꯍꯦꯜꯂꯛꯏ ꯀꯂꯛ ꯆꯥꯎꯕ ꯐꯣꯅꯣ ꯏꯇꯣꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯇꯣꯟ ꯑꯩꯅꯁꯨ ꯏꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯏꯇꯣꯟꯅ ꯍꯥꯏꯕ ꯑꯩꯗꯤ ꯂꯣꯏꯅ ꯏꯟꯒꯅꯤ ꯅꯪꯒꯤ ꯁꯒꯣꯜ ꯃꯔꯨꯝ ꯑꯩꯅ ꯄꯤꯕꯅꯤ ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯤ ꯃꯥꯅꯦ ꯏꯇꯣꯟꯅ ꯄꯤꯕꯅꯦ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯂꯝꯕꯅꯤ ꯏꯇꯣꯟ ꯏꯇꯣꯟꯅ ꯍꯔꯥꯎꯅ ꯄꯤꯕꯤꯈꯤꯕ ꯃꯔꯝꯅꯦ ꯅꯪꯒꯤ ꯁꯒꯣꯜꯁꯦ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ ꯅꯪꯒꯤ ꯁꯒꯣꯜ ꯃꯔꯨꯝ ꯑꯃ ꯑꯃꯨꯛ ꯑꯩꯅ ꯄꯤꯔꯅꯤ ꯏꯇꯣꯟ ꯀꯔꯤꯒꯤꯅꯣ ꯏꯇꯣꯟꯅ ꯅꯨꯡꯁꯤꯅ ꯄꯤꯕꯤꯈꯤꯕꯅꯤ ꯑꯩꯁꯨ ꯏꯇꯣꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯖꯕꯅꯤ ꯏꯇꯣꯟ ꯁꯒꯣꯜꯁꯤꯗꯤ ꯂꯧꯒꯦ ꯍꯥꯏꯕꯤꯔꯅꯨ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯁꯒꯣꯜꯁꯦ
ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯒꯣꯜ ꯃꯔꯨꯝ ꯑꯗꯨ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯁꯒꯣꯜ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯗꯧꯔꯤꯒꯦ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯅꯪꯒꯤꯗ ꯊꯝ ꯑꯗꯨꯒ ꯅꯪꯅ ꯁꯒꯣꯜ ꯑꯗꯣ ꯑꯩꯈꯣꯏꯗ ꯊꯤꯜꯂꯨ ꯈꯪꯂꯕ꯭ꯔꯥ 이톤 사오리브라 이톤디 얌나 파바미니 이톤 아이리 사골 지야오그라바디 라이브 ngamgadaba mande 이헤 ꯅꯪꯕꯨ ꯄꯣꯛꯂꯛꯄꯗꯒꯤ ꯁꯒꯣꯜꯅ ꯄꯣꯛꯂꯛꯄ꯭ꯔꯣ ꯀꯨꯏꯗ꯭ꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯔꯨꯝ ꯑꯗꯨꯕꯨ ꯄꯤꯈꯤ ꯑꯉꯥꯡꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯌꯥꯝꯅ ꯈꯨꯝꯂꯛꯀꯅꯨ ꯆꯠꯂꯣ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯒ ꯊꯤꯜꯂꯛꯀꯗꯕꯅꯤ ꯁꯣꯏꯗꯅꯃꯛ ꯑꯩꯒꯤ ꯅꯥꯛ 포노 mamitta mapi chadum sintaraga wakhal thoktaba makhai phumangna mayumda hale thongal yoramdaida mapi singadu taithoktuna sakham amatta kaidana changle wakhal khanbada phono chaba thakba tumma yadre phonogi maithongda harawa udre nungaiba pukning makala amagi punsi amatta yaudre राजकन्यादा पीखिबा सोइदना लाकनी हाइबगी थाजबादो मागी मतोनी मफम खंगदना पिरकपा अकन साफुदना फोनो मपान थोक्तना मनुंगदा ओमदुना लैबा असोकपा मगी चाइना फंगबगुमले मीदगी हेना सिंगलबा सगोन फोनोगी अहोंग माइथोंग अदु उबदा माना लोइना खंग फोनोगी इमक मक्सिनबा सक्तम अदु येंगबदा मागी सगोल अतांगबेदो सजिक चाव खोलो amatta yakidre manai singna tamme sagol si hanagum sajik ningthijana chaw yadre haidana masa ngamdabra khangde haidana toina tamle phono di khange magi nungai tabadu magi sagol da loina mami tare haiba khara lairaga unung da chakki khalambado magi matona duna nganglak liba wahai khonpham madada pukning laita phang khangdre somdana phana koire karigino phonona lakani haihauban pau amata piraktre haidana raskanya ngaingam masindade lakningman numit amada hekta lao pau amadi pirau haira jagat pumbana ngaunari phonogi sagollo bada no jae biai hakti sagolgi mapuda jaru ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯣꯏꯅ ꯍꯪꯗ꯭ꯔꯦ ꯐꯣꯅꯣꯅ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯣꯝꯗꯗꯤ ꯐꯣꯅꯣ ꯋꯥꯈꯜ ꯐꯨꯡꯕꯪꯅꯅ ꯃꯇꯣꯝꯇ ꯎꯪꯗꯨꯅ ꯂꯩꯔꯤ ꯏꯇꯣꯟ ꯍꯥꯏꯕ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯆꯠꯂꯁꯤꯔꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅ ꯏꯇꯣꯟꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯃꯔꯝꯗꯤ ꯃꯥꯅ ꯄꯤꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯅ ꯄꯤꯔꯛꯂꯕꯁꯨ ꯑꯩꯅ ꯋꯥꯅ ꯀꯣꯟꯖꯔꯒ ꯑꯣꯜꯂꯛꯄꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤꯕꯅꯤ ꯂꯤꯟ ꯐꯥꯎꯕ ꯍꯥꯠꯄꯤꯔꯤ ꯑꯩꯒꯤ ꯏꯇꯣꯟꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯕꯅꯤ ꯐꯠꯇꯕ ꯃꯤꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯒꯤ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯋꯥꯠꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯇꯣꯟꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯏꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯒꯣꯟꯗꯤ ꯑꯩ ꯁꯨꯛꯄꯤ ꯄꯤꯕ ꯉꯝꯂꯣꯏ ꯀꯣꯅꯨꯡꯗ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯊꯣꯕ ꯑꯃ ꯂꯥꯛꯑꯅꯤ ꯐꯣꯅꯣ ꯇꯨꯃꯤꯟꯅ ꯃꯤ ꯇꯥꯍꯟꯗꯅ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯅꯕ ꯄꯥꯎ ꯄꯤꯍꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯂꯝꯗꯦ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯅꯥꯏꯁꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯛꯄ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯟꯌꯥꯁꯨ ꯇꯥꯔꯦ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯁꯨꯛꯊꯥ ꯊꯥꯖꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯑꯗꯨ ꯉꯁꯤꯗꯤ ꯔꯥꯖꯀꯟꯌꯥ ꯅꯨꯡꯉꯥꯏꯕꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯔꯥꯖꯀꯟꯌꯥ ꯄꯨꯛꯅꯤꯡ ꯆꯩꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ sagolgi mamingshu atangbi animak luena nungshi nommaki udradi lengambe haraw harawna mama maharanida nungaiba paw adabu tamjare maharaninasu machanupida phonobu pukning pena haraw nungainaba hotnanaba chirol tawngai nong ngan phatringaida phonona
ꯃꯅꯥꯏ ꯑꯅꯤꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯃꯥꯒꯤ ꯃꯇꯣꯟ ꯀꯣꯟꯗꯨꯝ ꯑꯗꯨ ꯐꯣꯅꯣ ꯂꯥꯛꯇꯕꯒꯤ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯐꯣꯅꯣ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯤ 7-9 ꯅꯦꯛꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯆꯤꯡꯌꯥꯗ ꯁꯖꯤꯛ ꯄꯤꯖꯕ ꯂꯥꯛꯄꯗ ꯂꯩꯖꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯗꯨꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯂꯣꯏ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯂꯨꯔꯒ ꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯊꯕꯛ ꯍꯦꯛ ꯁꯨꯃꯤꯟꯅꯕ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯁꯛ ꯀꯌꯥ ꯈꯪꯗꯕ ꯃꯤ 7-9 ꯑꯗꯣ ꯂꯣꯟꯅ ꯄꯥꯎ ꯍꯨꯠꯂꯨꯔꯒꯦ ꯑꯩ꯫ ꯁꯔꯧ ꯁꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯦ꯫ ꯐꯣꯅꯣ ꯁꯒꯣꯜ ꯑꯗꯨꯒ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯣꯟꯗꯨꯝꯅ ꯈꯜꯂꯤ, ꯉꯥꯏꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯦꯗ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯒꯣꯜ ꯆꯦꯟꯕ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯅꯤꯗ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ꯫ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯆꯤꯡꯃꯥꯏꯗ ꯀꯔꯝꯕ ꯅꯥꯀꯜꯂꯣꯝꯗꯕꯨ ꯁꯒꯣꯜ ꯆꯦꯟꯕ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯉꯥꯏꯔꯝꯃꯤ꯫ ꯐꯣꯅꯣ ꯂꯥꯛꯇꯦ꯫ ꯀꯣꯟꯗꯨꯝ ꯃꯊꯥ ꯁꯥꯔꯤ꯫ ꯐꯣꯅꯣ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝ꯫ ꯀꯅꯥ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯐꯣꯅꯣꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯐꯣꯅꯣꯗꯤ ꯂꯩꯇꯦ, ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯇꯣꯟꯅꯤ꯫ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯃꯗꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦꯗꯣ꯫ ꯀꯣꯟꯗꯨꯝ ꯃꯊꯥ ꯁꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯣꯟꯗꯨꯝꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯤꯟꯅꯔꯤ꯫ ꯐꯣꯅꯣ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄ ꯄꯥꯎ ꯏ ꯀꯨꯞꯅ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯋꯥ ꯀꯌꯥ ꯑꯃ ꯃꯦꯜꯂꯤ꯫ ꯊꯤꯟꯊꯕ ꯌꯥꯗꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟꯁꯤꯡ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯠꯇꯅ ꯊꯦꯝꯃꯤ꯫ ꯀꯣꯟꯗꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯃꯈꯩ ꯀꯣꯟꯗꯨꯝꯒ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒ ꯐꯣꯅꯣꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫